Sida leire. Halo halo. Mayam halase. Asi haiduna lanmi singdo punna hekta hupchinki adubu sahum naina mangkibana thiba phanglamde. Paw adubu taraduna leibak adugi ningthau moramba amadi magi maichau singa loinana mafam aduda yaushilaklammi. Mafam aduda leiramba singna thogliba thaudok sing adu chithadana ningthauda lirami. Ningthauna thaudok sing ase karamna thoglibano haibado ipuna amukta miding changbiyu ipu. Ipu maichau aduna phagani ningthau nanaina pu yengjagi. Asi hairaduna khong karan chanduna hiri ya chan laktuna hiri konkhre. Khangli haujikti maichau aduna mamit adu tapna pangthoraklaga asumna hairai. Thogliba thaudok sing ase tarai tarai budi oirudori. Wari makha samthage tawrakpada lanmi amana hatu hatu changlaktuna iningthau akhogi sagolami punamak leptu wa thahuri. Asi haiduna paw ase tamlingai matamda akibagi masak oiraba basigi khonjel ama yamna nakna tarami. Makhol aduna leiriba lanmi sing adubu yamna akiba phawhalami. Adubu karigumba asok apan amatadi nanghalamde. Tanja aduda maichau aduna asumna hairai. Iningthau mafam ase thadoktuna aikhoi punna chakhibana yaifaba oigani. Lanmi sha khongdoina hu yanglo he. Asi haiduna mayamdo punna mafam adu thadoklami. Poinu lawrok tha chikna magun leibi ningtham thawo thunglare ngasiso amuk hanna taibang thawaibu inghallabi ningtham tha. Thabal faraba poinu thanil numitni ningthauna piba chairak loiraduna chahi mangagi matungda ningoleima amadi magi mama thabaga sangari tongduna mongba mayum maikai pangna laklami. Numittu thengkibana khungi khunjil yaurakpada numidangi pung mapal tarami. Adubu numittu thanil numit oibana thabal yamna pharami. Khulgi pukri achauba manak yaurakpa matamda yamna ngakpa mawongda matam kuina tarudraba ningthijaraba basigi khonjel ama tarami. Menglaba thabalgi mangalda malangna khongaunaraktuna purakpa thabal leinamda tinkhre. Pukning huna ningthiraba basigi sur. Ayengba nungsitka loinana nungsiraba basigi khonjelna ningoleimagi hakchangda sahum naina yairare. Asumna ningoleimabu haukiba punsigi tangkak amada puduna laklami. Awang laibaki achauba kumhai ama pangthoklami numittuda ningthauna lauthoklami. Ngasi kumhai asida karigumba ningthau aina thadokliba saji sing ase phaba ngamba miyoi aduda mahakna apamba makai pigani. Asi haiduna lauthoklami ahanba oina nupa amana lirungten paiduna koichen chenduna leiriba saji amada tenjai adu mapa yenglaga kaptuna saji aduki manga kakhirami. Asumna hai singlaba nupa mathang changlaktuna makhoi gi hai singbadu ningthauda ulami. Miyamnasu khubak yamna khurami. Adubu tawriba mayam sing aduna ningthaubudi pelhanbadi ngamkhidre. Taret suba nupa aduna mana lawfam thoe. Ahanba nupa aduna lawfam thoe haiduna mayam sing adugi maraktagi yamna charangna fibam amada laklami. Tanja aduda ikhang khanghaudana makhuta basi paiduna nungsiraba basigi surupuduna miyam marakta changlaklami. Icham chamna fije chelasu hek yengbada achamba miyoidi malamde. Charang naramba miyam pumba tumina leikhirami. Yayoibana khu leipak taduna ningthaubu khurumduna hairaklami. Iningthau nanaiso iningthaugi chahing asida yaujage. Iningthaubu pelhanba ngambre yengjage. Asi haiduna nolukna hairaklabada ningthaunasu yaraklami. Ningthaugi ayaba phanglabada yayoiba lirungten paiduna tenjai amakak nongthakta munna yengduna panthoibi imabu soladuna ten adu atya tamna kapkhirami. Miyam adugi marakta karemnaduna asumna hairai. Sajida tina kabu hairaga nongthakta oina kape. Asi haiduna nokshinba hauringai tanja aduda koichen chelamba saji amakak tenjai marina masa sokhandabida phaduna thambadu urakpada mayam adu angakpa phaurami. Khubaksu lepa leitana khunarami. Sangari khamduna mama aduna ibema yum yore hairakpada ningoleimasu wakhal taraklami. Ningoleimasu ngaihak haukhiba manglan amada tauduna leirure haiba wakhal laklami. Awang leipaki ningthaukonda ningthau yauna maichau singa punna thokkiba thaudoksinga adugi matangda yamna kupna khanarami. Thaudoksin aduda ka hena khudongthibadi nanglamde. Ningthauna ipu thaudoksin adugi matangda kupna yengbirabra. Yengjari ningthau kanagumba amagi achangba matik mayai chenba mirel ama iningthaubu kupsen senaduna laman ama thauri. Ningthau adu ipapa khatna kari laman noipo karamba thawai mirel.
ꯉꯁꯤꯗꯒꯤ ꯆꯍꯤ 6 ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯂꯩꯄꯥꯛ ꯅꯤꯡꯊꯧꯀꯣꯜꯗ ꯑꯆꯧꯕ ꯀꯨꯝꯍꯩ ꯑꯃ ꯊꯣꯛꯈꯤꯕꯗꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤ ꯇꯥꯡꯀꯛ ꯑꯃꯗ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯤꯌꯥꯝꯗꯣ ꯈꯨꯕꯥꯛ ꯂꯦꯞꯄ ꯂꯩꯇꯅ ꯈꯨꯟꯅꯔꯝꯃꯤ ꯅꯤꯡꯊꯧꯁꯨ ꯄꯦꯟꯖꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯃꯆꯥ ꯅꯪꯒꯤ ꯅꯍꯩ ꯑꯁꯤ ꯎꯕꯗ ꯄꯥꯏ ꯃꯈꯩꯅ ꯄꯦꯜꯂꯦꯗꯣ ꯅꯪꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟ ꯀꯔꯤ ꯀꯧꯏ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ ꯌꯥꯏꯑꯣꯏꯕꯅ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩꯗꯤ ꯈꯥ ꯂꯩꯕꯥꯛꯇꯒꯤꯅꯤ ꯏꯃꯤꯡꯅ ꯌꯥꯏꯑꯣꯏꯕ ꯍꯥꯏꯅ ꯀꯧꯖꯩꯗꯣ ꯐꯔꯦ ꯅꯨꯄꯥ ꯃꯆꯥ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯑꯄꯥꯝꯕ ꯄꯣꯠꯁꯛ ꯑꯃ ꯅꯤꯡꯊꯧ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯑꯃꯇꯪꯗꯤ ꯅꯤꯌꯨꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯅꯥꯏ ꯄꯥꯡꯗ꯭ꯔꯕꯅ ꯏꯅꯤꯡꯊꯧꯒꯤ ꯃꯐꯝꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯅꯤꯖꯅꯤꯡꯉꯥꯏ ꯂꯩꯖꯗꯦ ꯍꯌꯦꯡꯋꯥꯏ ꯃꯇꯝ ꯑꯃꯗ ꯏꯅꯤꯡꯊꯧꯒꯤ ꯃꯇꯦꯡ ꯅꯤꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯂꯦꯞꯅꯃꯛ ꯄꯤꯅꯕꯤꯌꯨꯗꯣ ꯂꯥꯏꯅꯤꯡꯊꯧ ꯐꯔꯦ ꯌꯥꯏꯑꯣꯏꯕ ꯅꯪꯒꯤ ꯑꯄꯥꯝꯕꯗꯨꯃꯛ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯤꯔꯕꯅꯤꯀꯣ ꯌꯥꯏꯑꯣꯏꯕꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯃꯄꯥꯟꯗ ꯉꯥꯏꯍꯧꯕ ꯃꯥꯒꯤ ꯈꯣꯡꯕꯨꯔꯣꯏꯁꯤꯡꯒ ꯄꯨꯟꯅ ꯈꯥ ꯂꯩꯕꯥꯛ ꯇꯝꯅ ꯂꯥꯛꯈꯤ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯏꯄꯨ ꯃꯥꯏꯆꯧꯅ ꯋꯥꯔꯤ ꯃꯈꯥ ꯆꯠꯊꯗꯨꯅ ꯂꯤꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯏꯅꯤꯡꯊꯧꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯈꯪꯅ ꯌꯥꯏꯑꯣꯏꯕꯒꯤ ꯑꯄꯥꯝꯕ ꯄꯤꯒꯅꯤ ꯍꯥꯏꯈꯤꯕꯗꯣ ꯉꯁꯤꯗꯤ ꯃꯇꯝꯗꯣ ꯌꯧꯔꯛꯂꯤ ꯏꯅꯤꯡꯊꯧ ꯍꯣꯏ ꯏꯄꯨ ꯅꯁꯨꯁꯨ ꯁꯦꯝ ꯁꯥꯖꯔꯦ ꯑꯗꯨꯕꯨ ꯇꯥꯏꯕꯪ ꯃꯤꯁꯨ ꯅꯠꯇ꯭ꯔꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯒꯤ ꯃꯇꯦꯡ ꯃꯇꯧ ꯀꯔꯝꯅ ꯄꯥꯡꯒꯅꯤ ꯏꯄꯨ ꯅꯅꯥꯏꯅꯄꯨ ꯑꯆꯨꯝꯕ ꯋꯥꯔꯤ ꯄꯔꯤꯡ ꯑꯗꯨ ꯍꯥꯏꯖꯔꯛꯀꯦ ꯆꯦꯠꯅ ꯇꯥꯕꯤꯌꯨꯗꯣ ꯂꯥꯏꯅꯤꯡꯊꯧ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯣ ꯑꯆꯝꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯅꯠꯇꯦꯗꯣ ꯁꯤꯡꯉꯝꯗ꯭ꯔꯕ ꯊꯋꯥꯏ ꯑꯗꯨꯕꯨ ꯈꯝꯅꯨꯡ ꯀꯤꯀꯣꯏ ꯂꯂꯣꯟꯕꯤꯅ ꯈꯥꯅ ꯆꯥꯎꯕ ꯏꯄꯨꯊꯧ ꯋꯥꯡꯕ꯭ꯔꯦꯟꯒꯤ ꯃꯁꯥꯏꯀꯣꯟꯗ ꯄꯨꯗꯨꯅ ꯆꯠꯈꯤꯗꯣ ꯈꯝꯅꯨꯡ ꯀꯤꯀꯣꯏ ꯂꯥꯡꯑꯣꯟꯕꯤ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ ꯋꯥꯡꯕ꯭ꯔꯦꯟ ꯉꯁꯤ ꯀꯣꯔꯧꯗ ꯂꯝꯂꯦꯟ ꯂꯝꯗꯥꯏ ꯄꯨꯡꯒꯤ ꯑꯃꯝꯕ ꯊꯦꯜ ꯑꯃꯗ ꯊꯋꯥꯏ ꯑꯁꯤꯒ ꯍꯛꯆꯥꯡ ꯑꯁꯤꯒ ꯁꯦꯠꯅ ꯈꯥꯏꯅꯔꯝꯃꯤꯗꯣ ꯍꯛꯆꯥꯡ ꯑꯁꯤꯗꯒꯤ ꯊꯋꯥꯏ ꯑꯁꯤꯕꯨ ꯈꯥꯏꯅꯔꯕ ꯃꯇꯨꯡꯗ ꯂꯥꯏꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯊꯋꯥꯏ ꯑꯁꯤꯕꯨ ꯄꯨꯖꯔꯛꯄꯅꯤꯗꯣ ꯋꯥꯡꯕ꯭ꯔꯦꯟꯅ ꯍꯦ ꯂꯥꯏꯔꯦꯝꯕꯤꯌꯣ ꯇꯥꯔꯣ ꯅꯪꯁꯨ ꯅꯪꯅ ꯄꯨꯔꯛꯂꯤꯕ ꯊꯋꯥꯏ ꯑꯁꯦ ꯑꯆꯝꯕ ꯃꯤꯔꯦꯜ ꯅꯠꯇꯦꯗꯣ ꯊꯋꯥꯏꯁꯤꯡꯒꯤ ꯃꯅꯨꯡꯗ ꯌꯥꯏ ꯑꯣꯏꯔꯤꯕ ꯃꯤꯔꯦꯜ ꯌꯥꯏꯅꯤ ꯇꯥꯏꯕꯪ ꯃꯄꯨꯅ ꯃꯍꯥꯛꯄꯨ ꯄꯥꯈꯪꯕ ꯃꯤꯔꯦꯜ ꯍꯥꯞꯇꯨꯅ ꯁꯦꯝꯈꯤꯕꯅꯤꯗꯣ ꯑꯆꯝꯕ ꯊꯋꯥꯏ ꯅꯠꯇꯦ ꯂꯥꯏꯌꯥꯝꯁꯤꯡꯅ ꯁꯦꯂꯣꯏ ꯂꯥꯏꯃꯥꯏ ꯆꯤꯡꯗ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡꯊꯧꯕꯨ ꯏꯔꯥꯠꯇꯨꯅ ꯇꯥꯏꯕꯪꯗ ꯃꯔꯨ ꯍꯨꯟꯈꯤꯕ ꯊꯋꯥꯏꯅꯤ ꯃꯪꯐꯗ꯭ꯔꯕ ꯊꯋꯥꯏꯅꯤ ꯋꯥꯡꯕ꯭ꯔꯦꯟ ꯀꯣꯟꯗ ꯊꯝꯗꯨꯅ ꯃꯇꯤꯛ ꯃꯌꯥꯏ ꯍꯦꯟꯅ ꯍꯥꯞꯇꯨꯅ ꯇꯥꯏꯕꯪꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯊꯥꯔꯛꯈꯤꯕꯅꯤꯗꯣ ꯏꯅꯤꯡꯊꯧ ꯑꯁꯨꯝꯅ ꯋꯥꯔꯤ ꯑꯗꯨ ꯏꯄꯨ ꯃꯥꯏꯆꯧꯅ ꯂꯤꯔꯛꯂꯝꯃꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯔꯥꯟ ꯑꯍꯨꯏ ꯄꯨꯝꯕ ꯋꯥꯌꯦꯜ ꯀꯥꯇꯤꯅ ꯋꯥꯌꯦꯜꯂꯛꯀꯅꯤꯗꯣ ꯏꯅꯤꯡꯊꯧ ꯑꯗꯨꯗꯤ ꯏꯄꯨ ꯌꯥꯏꯑꯣꯏꯕꯅ ꯏꯐꯝꯗꯒꯤ ꯅꯤꯔꯛꯀꯗꯧꯔꯤꯕ ꯑꯁꯤ ꯀꯔꯝꯕ ꯃꯇꯦꯡ ꯑꯣꯏꯔꯤꯕꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨ ꯃꯊꯟꯇ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯁꯥꯍꯨꯝ ꯅꯥꯏꯅ ꯅꯤꯡꯊꯧꯒꯤ ꯅꯥꯀꯣꯡꯗ ꯅꯥꯁꯣꯟ ꯄꯤꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯈꯥ ꯂꯩꯄꯥꯛ ꯃꯥꯂꯦꯝ ꯇꯥꯏꯕꯪ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯀꯅꯥꯒꯨꯝꯕ ꯂꯩꯄꯥꯛ ꯑꯃꯠꯇꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯗꯅ ꯆꯍꯤ 1,000 ꯍꯦꯟꯅ ꯄꯥꯜꯂꯛꯂꯕ ꯂꯩꯄꯥꯛ ꯑꯃꯅꯤ ꯁꯒꯣꯜ ꯂꯥꯟꯃꯤꯗ ꯄꯨꯟꯅ 10,000 ꯁꯥꯃꯨ ꯂꯥꯟꯃꯤ 5,000 ꯑꯃꯗꯤ ꯈꯣꯡꯃꯤ ꯂꯥꯟꯃꯤ ꯄꯨꯟꯅ 50,000 ꯍꯦꯟꯗꯨꯅ ꯈꯨꯀꯟ ꯄꯥꯡꯒꯟꯕ ꯂꯩꯕꯥꯛ ꯑꯃꯅꯤ ꯑꯁꯤꯒꯨꯝꯕ ꯂꯩꯄꯥꯛ ꯑꯃꯗ ꯂꯥꯟ ꯇꯧꯁꯤꯟꯕ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯍꯨꯀꯨꯝꯒꯤ ꯋꯥꯡꯃꯗ ꯀꯅꯥꯒꯨꯝꯕ ꯂꯩꯄꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧ ꯐꯥꯎꯕ ꯏꯟꯗꯕ ꯉꯝꯂꯝꯗꯦ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯈꯥꯕ ꯂꯥꯏꯔꯦꯟ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕ ꯃꯤꯡꯈꯛ ꯇꯥꯕꯗ ꯊꯪꯅꯕ ꯂꯩꯕꯥꯛꯁꯤꯡꯅ ꯀꯤꯅꯔꯕꯅꯤ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯈꯥꯕ ꯁꯖꯤꯛꯅ ꯅꯣꯡꯒꯥꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤ ꯂꯥꯏꯔꯕ ꯃꯤꯆꯝ ꯃꯤꯌꯥꯝꯁꯤꯡꯅ ꯍꯤꯡꯕ ꯉꯝꯂꯝꯗꯦ ꯌꯥꯝꯅ ꯑꯋꯥꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗ ꯂꯦꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏꯅ ꯊꯥꯖꯔꯤꯕ ꯃꯍꯩ ꯃꯔꯣꯡ ꯄꯨꯝꯕ ꯅꯤꯡꯊꯧ ꯈꯥꯕ ꯂꯥꯏꯔꯦꯟꯒꯤ ꯃꯐꯝꯗ ꯂꯣꯏꯅꯃꯛ ꯀꯠꯂꯝꯃꯤ ꯂꯥꯟꯃꯤ ꯑꯃꯅ ꯂꯧꯃꯤ ꯑꯃꯕꯨ ꯆꯩꯐꯝ ꯃꯁꯤꯡ ꯈꯪꯗꯅ ꯐꯨꯔꯝꯃꯤ ꯍꯟꯗꯛ ꯆꯍꯤꯒꯤ ꯐꯧ ꯕꯣꯔꯥ 15 ꯀꯥꯔꯛꯎ ꯍꯥꯏꯔꯒ ꯀꯔꯤꯒꯤ 10 ꯈꯛ ꯀꯥꯔꯛꯄ ꯑꯁꯨꯝꯅ ꯇꯝꯊꯤꯅ ꯐꯨꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯊꯕꯥ ꯏꯅꯤꯡꯊꯧꯕꯨ ꯂꯩꯇꯕ꯭ꯔꯥ ꯀꯨꯝꯁꯤ ꯆꯍꯤꯒꯤ ꯏꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯀꯥꯖꯒꯗꯕ ꯐꯧ ꯃꯁꯤꯡꯗꯣ ꯀꯥꯖꯕ ꯂꯥꯛꯆꯕꯅꯤ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯃꯈꯣꯏꯒꯤ ꯆꯥꯛꯊꯣꯡ ꯄꯨꯝꯕ ꯀꯠꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯤꯡꯉꯣꯜ ꯂꯩꯃ ꯑꯃꯗꯤ ꯃꯃꯥ ꯊꯕꯥꯒ ꯂꯣꯏꯅꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯡꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝ ꯂꯥꯛꯄꯗ ꯅꯤꯡꯉꯣꯜ ꯂꯩꯃꯅ ꯈꯥ ꯂꯩꯄꯥꯛꯀꯤ ꯅꯤꯡꯊꯧꯀꯣꯟꯗ ꯑꯅꯤꯔꯛ ꯁꯨꯕ ꯂꯣꯏꯄꯣꯠ ꯀꯥꯔꯛꯄ ꯃꯇꯝꯗ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯌꯥꯏꯑꯣꯏꯕꯕꯨ ꯊꯦꯡꯅꯈꯤꯕ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯅꯤꯡꯁꯤꯡꯂꯛꯂꯤ ꯈꯥ ꯂꯩꯄꯥꯛꯀꯤ ꯅꯤꯡꯊꯧꯀꯣꯟꯗ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯃꯤꯌꯥꯝꯁꯤꯡꯅ ꯃꯁꯥ ꯃꯁꯥꯅ ꯊꯥꯖꯔꯤꯕ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯂꯥꯛꯂꯝꯃꯤ ꯅꯤꯡꯊꯧ ꯈꯥꯕ ꯁꯖꯤꯛ ꯌꯥꯎꯅ ꯑꯇꯩ ꯐꯝꯅꯥꯏꯕꯁꯤꯡꯁꯨ ꯄꯨꯟꯅ ꯂꯩꯔꯝꯃꯤ ꯈꯥꯕ ꯁꯖꯤꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯈꯥꯕ ꯂꯥꯏꯔꯦꯟꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯌꯥꯝꯕꯣꯡ
ꯄꯨꯔꯛꯂꯤꯕ ꯂꯣꯏꯄꯣꯠ ꯑꯁꯤ ꯃꯁꯤꯡ ꯁꯨꯅ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯦ ꯑꯋꯥꯡ ꯂꯩꯄꯥꯛꯇ ꯂꯣꯏ ꯊꯥꯔꯝꯕ ꯑꯗꯨ ꯇꯣꯛꯂꯒ ꯂꯣꯛꯇꯥꯛ ꯉꯥꯃꯤ ꯊꯦꯝꯅꯕ ꯑꯣꯏꯅ ꯊꯥꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯐꯠꯇ꯭ꯔꯕ ꯈꯥꯕ ꯂꯥꯏꯔꯦꯟꯒ ꯋꯥꯈꯜ ꯃꯥꯟꯅꯕ ꯐꯝꯅꯥꯏꯕꯁꯤꯡ ꯑꯗꯨꯁꯨ ꯌꯥꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯤꯆꯝ ꯃꯤꯌꯥꯝ ꯑꯗꯨ ꯄꯥꯈꯠꯇꯨꯅ ꯀꯞꯅꯔꯛꯄ ꯌꯥꯎꯅꯔꯛꯂꯤ꯫ ꯅꯤꯡꯉꯣꯜꯂꯩꯃ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥ ꯊꯕ ꯃꯇꯝ ꯀꯨꯏꯅ ꯑꯋꯥꯡ ꯂꯩꯄꯥꯛꯇ ꯂꯣꯏ ꯆꯦꯟꯗꯨꯅ ꯂꯩꯔꯨꯕꯅ ꯅꯤꯡꯊꯧꯅ ꯂꯦꯞꯂꯤꯕ ꯃꯁꯤꯡ ꯑꯗꯨ ꯁꯨꯕ ꯉꯝꯂꯝꯗꯦ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯒꯤ ꯃꯥꯏꯊꯣꯡ ꯀꯥ ꯍꯦꯟꯅ ꯃꯛꯁꯤꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯃꯤꯌꯥꯝ ꯄꯨꯟꯅ ꯌꯦꯡꯊꯣꯔꯛꯏ꯫ ꯌꯥꯏꯑꯣꯏꯕ, ꯈꯥꯕ ꯁꯖꯤꯛ ꯑꯃꯗꯤ ꯂꯩꯃꯔꯦꯜ ꯂꯤꯟꯊꯣꯏ ꯑꯅꯤꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯄ ꯃꯊꯤꯛ ꯃꯌꯥꯏ ꯆꯦꯟꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯌꯥꯏꯑꯣꯏꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯄꯥ ꯅꯤꯡꯊꯧ, ꯋꯥꯔꯦꯞ ꯑꯗꯣ ꯅꯆꯥꯗꯤ ꯌꯥꯖꯅꯤꯡꯗꯦ꯫ ꯏꯄꯨꯁꯤꯡꯒꯤ ꯃꯇꯝꯗꯒꯤ ꯆꯠꯅꯔꯛꯂꯕꯁꯨ ꯃꯩ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯄꯟꯗꯨꯅ ꯁꯔꯤ ꯋꯥꯁꯛꯂꯤ꯫ ꯉꯁꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯂꯣꯏꯄꯣꯠꯀꯤ ꯆꯠꯅꯕꯤ ꯃꯨꯊꯠꯂꯦ꯫ ꯌꯥꯏꯑꯣꯏꯕ ꯑꯩ ꯂꯩꯔꯤꯉꯩ ꯆꯠꯅꯕꯁꯨ ꯌꯥꯔꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯔꯛꯏ꯫ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯌꯥꯏꯑꯣꯏꯕꯕꯨ ꯈꯥ ꯂꯩꯄꯥꯛꯀꯤ ꯃꯤꯌꯥꯝꯁꯤꯡꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯒꯤ ꯃꯇꯤꯛ ꯃꯊꯧꯅꯥ ꯑꯃꯗꯤ ꯑꯐꯕ ꯃꯇꯧ ꯑꯁꯤ ꯎꯔꯨꯕꯗ ꯃꯤꯆꯝ ꯃꯤꯌꯥꯝꯁꯤꯡꯒꯤ ꯊꯃꯣꯏꯗ ꯊꯧꯅꯥ ꯂꯩꯅ ꯑꯀꯤꯕ ꯑꯃ ꯐꯥꯎꯕ ꯂꯩꯔꯝꯗꯦ꯫ ꯃꯁꯥ ꯃꯁꯥꯅ ꯄꯨꯔꯛꯂꯝꯕ ꯂꯣꯏꯄꯣꯠ ꯄꯨꯝꯕ ꯃꯌꯨꯝ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯤꯡꯉꯣꯜꯂꯩꯃꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯃꯃꯥ ꯃꯆꯥꯅ ꯑꯋꯥꯡ ꯂꯩꯄꯥꯛꯇ ꯂꯣꯏ ꯆꯦꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏ ꯁꯥꯗꯨꯅ ꯅꯤꯡꯊꯧ ꯃꯣꯔꯥꯝꯕꯒꯤ ꯃꯍꯩ ꯆꯥꯡꯌꯦꯡꯗ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯃꯤꯌꯥꯝꯕꯨ ꯄꯦꯜꯍꯟꯈꯤꯕꯇ ꯅꯠꯇꯅ ꯂꯩꯁꯥꯕꯤ ꯑꯃꯒꯤ ꯊꯃꯣꯏꯕꯨ ꯇꯠꯇꯅ ꯏꯔꯥꯡ ꯇꯧꯔꯝꯕ ꯃꯊꯣꯡ ꯍꯨꯛꯇꯕ ꯄꯥꯈꯪ ꯑꯃꯅ ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯑꯣꯏꯔꯗꯨꯅ ꯑꯋꯥꯕ ꯇꯥꯔꯕ ꯃꯤꯆꯝ ꯃꯤꯌꯥꯝꯁꯤꯡꯕꯨ ꯀꯟꯕꯤꯔꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯕ ꯑꯁꯤꯗ ꯅꯤꯡꯉꯣꯜꯂꯩꯃꯒꯤ ꯊꯃꯣꯏꯗ ꯑꯄꯦꯟꯕ ꯐꯥꯎꯔꯝꯃꯤ꯫ ꯁꯨꯝ ꯂꯥꯛꯄꯗ ꯎꯃꯪ ꯑꯃꯗ ꯁꯟꯁꯤꯡꯗꯨ ꯃꯈꯣꯜ ꯍꯧꯅ ꯈꯣꯡꯂꯛꯄꯗꯨꯗ ꯁꯟ ꯒꯥꯔꯤ ꯑꯗꯨ ꯆꯞ ꯂꯦꯞꯂꯝꯃꯤ꯫ ꯅꯤꯡꯉꯣꯜꯂꯩꯃꯁꯨ ꯋꯥꯈꯜ ꯇꯥꯔꯛꯄꯗꯗꯤ ꯌꯥꯝꯅ ꯑꯉꯛꯄ ꯃꯑꯣꯡ ꯑꯃꯗ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯑꯅꯤꯈꯛ ꯎꯊꯛꯇ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯟ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯀꯨꯝꯊꯗꯨꯅ ꯌꯦꯡꯂꯛꯄꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯃꯄꯥ ꯆꯥꯅ ꯃꯤꯔꯦꯜ ꯌꯥꯏ ꯍꯥꯏꯕ ꯋꯥꯍꯩ ꯎꯔꯝꯃꯤ꯫ ꯋꯥꯍꯩ ꯑꯗꯨ ꯍꯦꯛ ꯌꯦꯡꯂꯨꯕꯗ ꯕꯥꯁꯤꯒꯤ ꯁꯨꯔ ꯑꯃ ꯈꯣꯡꯗꯨꯅ ꯇꯞꯅ ꯇꯞꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯞꯅ ꯆꯠꯈꯤꯕ ꯑꯗꯨ ꯇꯥꯔꯝꯃꯤ꯫ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯇꯥꯔꯛꯂꯤꯕ ꯕꯥꯁꯤꯒꯤ ꯁꯨꯔꯒꯤ ꯈꯣꯡꯒꯨꯜ ꯌꯦꯡꯅ ꯅꯤꯡꯉꯣꯜꯂꯩꯃꯅ ꯍꯧꯈꯤꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛꯁꯤꯡ ꯑꯃ ꯇꯞꯅ ꯇꯞꯅ ꯅꯤꯡꯁꯤꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯊꯥꯕꯨꯝ 5 ꯍꯧꯖꯤꯟꯈ꯭ꯔꯦ ꯅꯤꯡꯉꯣꯜ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥ ꯊꯕꯥ ꯑꯅꯤꯅ ꯂꯣꯏꯄꯣꯠ ꯃꯁꯤꯡ ꯁꯨꯅ ꯄꯤꯗꯕꯒꯤ ꯑꯋꯥꯡ ꯂꯩꯄꯥꯛꯇ ꯂꯩꯔꯛꯂꯤꯕ ꯑꯁꯤ꯫ ꯃꯃꯥ ꯃꯆꯥꯁꯨ ꯑꯋꯥꯡ ꯂꯩꯄꯥꯛꯀꯤ ꯅꯤꯡꯊꯧꯀꯣꯟꯗꯒꯤ ꯀꯨꯝꯍꯩ ꯌꯦꯡꯕ ꯂꯣꯏꯔꯒ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯆꯥꯎꯍꯩ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯌꯨ ꯆꯐꯨ ꯑꯃ ꯊꯝꯗꯨꯅ ꯅꯤꯡꯉꯥꯏꯗꯅ ꯐꯝꯗꯨꯅ ꯕꯥꯁꯤ ꯈꯣꯡꯕꯗꯨ ꯎꯔꯝꯃꯤ꯫ ꯑꯐꯥꯎ ꯁꯥꯔꯝꯕ ꯃꯤꯑꯣꯏ ꯈꯔꯁꯨ ꯁꯣꯛꯇꯨꯅ ꯇꯥꯗꯨꯅ ꯅꯥꯍꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯃꯊꯣꯡ ꯍꯨꯛꯇꯕ ꯌꯨ ꯊꯛꯆꯤꯜꯂꯒ ꯃꯤ ꯈꯠꯅ ꯆꯩꯅꯕ ꯇꯧꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅ ꯌꯥꯝꯅ ꯂꯥꯟꯅ ꯎꯔꯝꯃꯤ꯫ ꯌꯥꯏꯑꯣꯏꯕꯁꯨ ꯕꯥꯁꯤ ꯈꯣꯡꯕꯗꯨ ꯂꯦꯞꯂꯗꯨꯅ ꯅꯤꯡꯉꯣꯜꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯅꯤꯡꯉꯣꯜ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯊꯨꯅ ꯆꯠꯈꯤ꯫ ꯇꯁꯦꯡꯅ ꯅꯨꯖꯥꯃꯥꯕꯨ ꯎꯔꯨꯕꯗꯒꯤ ꯄꯥꯈꯪ ꯃꯥꯅ ꯊꯛꯂꯨꯔꯤꯕ ꯌꯥꯡꯂꯩ ꯑꯌꯥꯛꯄ ꯍꯤꯗꯥꯛ ꯑꯃꯒꯤ ꯃꯌꯥꯏ ꯐꯥꯎꯕ ꯍꯟꯊꯔꯛꯂꯝꯈꯤ꯫ ꯌꯥꯏꯑꯣꯏꯕꯅ, ꯂꯥꯟꯃꯤꯁꯥ, ꯑꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯊꯤꯖꯤꯜꯂꯣ, ꯑꯗꯨꯒ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯂꯥꯛꯇꯨꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯦ ꯅꯈꯣꯏꯅ ꯍꯟꯈꯤꯕꯗ ꯃꯄꯨꯁꯤꯡꯗ ꯄꯤꯕꯤꯔꯝꯃꯨ꯫ ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯧꯔꯒꯦ꯫ ꯂꯥꯟꯃꯤꯁꯤꯡꯁꯨ ꯈꯥ ꯂꯩꯕꯥꯛ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯉꯥꯡꯂꯩꯅꯕ ꯀꯣꯔꯧꯒꯤ ꯃꯉꯥꯜꯅ ꯁꯣꯛꯄꯗ ꯏꯔꯩꯃ ꯀꯧꯕꯤ ꯃꯍꯥꯛꯁꯨ ꯏꯔꯨ ꯂꯨꯗꯨꯅ ꯏꯁꯦꯡ ꯁꯦꯡꯅ ꯁꯅꯥ ꯃꯆꯨꯒꯨꯝ ꯂꯤꯛ ꯂꯤꯛ ꯂꯥꯎꯈ꯭ꯔꯦ꯫ ꯅꯤꯡꯉꯣꯜꯁꯨ ꯏꯁꯤꯡ ꯁꯣꯛꯄ ꯂꯣꯏꯔꯒ ꯀꯥꯔꯛꯄ ꯃꯇꯝꯗ ꯈꯨꯜꯒꯤ ꯂꯥꯏꯖ ꯏꯁꯤꯡ ꯈꯣꯟꯒꯤ ꯃꯆꯤꯟꯗ ꯌꯥꯏꯑꯣꯏꯕꯅ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯗ ꯂꯦꯟꯅꯔꯝꯕ ꯑꯗꯨ ꯅꯤꯡꯉꯣꯜꯅ ꯎꯔꯝꯃꯤ꯫ ꯀꯔꯤ ꯅꯨꯄꯥꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯕꯁꯤꯕꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯟꯅ ꯂꯥꯛꯂꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯃꯅꯤꯡꯂꯣꯝꯗꯒꯤ ꯌꯥꯏꯑꯣꯏꯕꯅ ꯇꯞꯅ, ꯌꯥꯏꯑꯣꯏꯕ ꯑꯩꯒꯤ ꯋꯥꯈꯜ ꯈꯟꯅ ꯆꯠꯂꯒꯗꯤ ꯍꯨꯗꯤ ꯊꯤꯖꯤꯜꯂꯒ ꯇꯨꯕ ꯇꯥꯔꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯤꯡꯉꯣꯜ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯏꯁꯤꯡ ꯆꯐꯨ ꯑꯗꯨ ꯃꯈꯥꯗ ꯊꯥꯗꯔꯝꯃꯤ꯫ ꯅꯊꯧ ꯂꯩꯇꯈꯩ ꯑꯩꯒꯤ ꯋꯥꯈꯜ ꯈꯜꯂꯤꯉꯩꯗ ꯆꯐꯨꯁꯦ ꯀꯥꯏꯔꯦꯅꯦ, ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯥꯏꯅꯕꯤꯕ ꯇꯥꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯉꯣꯜꯗ ꯂꯛꯅꯔꯛꯂꯝꯃꯤ꯫ ꯅꯤꯡꯉꯣꯜ ꯁꯨꯐꯦꯠ ꯂꯩꯊꯣꯛꯇꯨꯅ ꯆꯠꯀꯦ ꯍꯣꯠꯅꯔꯤꯉꯩꯗ ꯃꯣꯡꯕ ꯃꯌꯨꯝꯗ ꯊꯝꯖꯔꯝꯂꯒꯦ ꯍꯥꯏꯗꯨꯅ ꯌꯥꯏꯑꯣꯏꯕꯅ ꯅꯤꯡꯉꯣꯜꯕꯨ ꯌꯥꯡꯕꯤ ꯁꯒꯣꯜꯊꯛꯇ ꯍꯥꯞꯇꯨꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯆꯥ ꯏꯕꯨꯡꯉꯣ ꯌꯥꯏꯑꯣꯏꯕꯒꯤ ꯌꯥꯊꯪꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯤꯡꯉꯣꯜ ꯃꯃꯥ ꯃꯆꯥꯒꯤ ꯃꯔꯝꯗ ꯂꯣꯏꯅ ꯈꯪꯂꯝꯃꯤ꯫ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯈꯥꯕ ꯂꯥꯏꯔꯦꯟꯁꯨ ꯌꯥꯏꯑꯣꯏꯕꯅ ꯑꯋꯥꯡ ꯂꯩꯄꯥꯛꯇ ꯂꯩꯗꯨꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯅꯤꯡꯉꯣꯜꯗ ꯊꯋꯥꯏ ꯂꯨꯞꯇꯨꯅ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯔꯣꯟꯕ ꯂꯥꯟꯃꯤꯁꯤꯡꯗꯒꯤ ꯈꯪꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯥꯕ ꯂꯥꯏꯔꯦꯟꯅ ꯃꯌꯥꯝꯕꯨꯡ ꯅꯤꯡꯊꯧ ꯑꯃꯗꯤ ꯌꯥꯏꯑꯣꯏꯕ ꯑꯅꯤꯕꯨ ꯂꯣꯏꯁꯤꯟꯅꯕ ꯊꯧꯔꯝ ꯀꯌꯥ
ꯌꯥꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯊꯥꯕꯜ ꯐꯔꯕ ꯃꯦꯔꯥꯒꯤ ꯊꯥꯅꯤꯜ ꯅꯨꯃꯤꯠꯅꯤ꯫ ꯅꯤꯡꯉꯣꯜ ꯑꯃꯗꯤ ꯌꯥꯏꯑꯣꯏꯕꯁꯨ ꯇꯞꯅ ꯇꯞꯅ ꯅꯛꯅꯔꯝꯂꯕꯅꯤ꯫ ꯏꯁꯤꯡ ꯈꯣꯡꯖꯦꯜ ꯑꯃꯒꯤ ꯅꯥꯀꯜꯗ ꯍꯧꯔꯤꯕ ꯁꯅꯥ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯐꯝꯃꯤꯟꯅꯗꯨꯅ ꯅꯨꯡꯁꯤꯔꯕ ꯕꯥꯁꯤꯒꯤ ꯁꯨꯔꯅ ꯅꯤꯡꯉꯣꯜꯕꯨ ꯁꯨꯝꯗꯨꯅ ꯊꯝꯂꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗꯅꯤ ꯈꯪꯍꯧꯗꯅ ꯈꯥ ꯂꯩꯄꯥꯛꯇꯒꯤ ꯄꯥꯏꯔꯛꯂꯤꯕ ꯄꯣꯝꯕꯤ ꯆꯦꯛꯂꯥ ꯑꯗꯨ ꯌꯥꯏꯑꯣꯏꯕꯒꯤ ꯄꯥꯝꯕꯣꯝꯗ ꯇꯣꯡꯗꯨꯅ ꯃꯅꯥꯏꯁꯤꯡꯗ ꯁꯤꯟꯅꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤ ꯃꯄꯥꯎ ꯄꯤꯔꯛꯂꯝꯃꯤ꯫ ꯅꯤꯡꯉꯣꯜ ꯃꯃꯥ ꯃꯆꯥ ꯑꯅꯤꯕꯨ ꯃꯄꯥꯃꯛꯅ ꯂꯣꯏꯄꯣꯠ ꯃꯁꯤꯡ ꯁꯨꯅ ꯄꯤꯔꯛꯇꯕꯒꯤ ꯑꯋꯥꯡ ꯂꯩꯄꯥꯛꯇ ꯂꯣꯏ ꯊꯥꯔꯛꯄꯅꯤ ꯈꯜꯂꯨꯕꯗ ꯌꯥꯏꯑꯣꯏꯕ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯀꯩꯗꯧꯔꯒꯦ ꯌꯥꯏꯑꯣꯏꯕ? ꯅꯤꯡꯉꯣꯜꯅ ꯍꯪꯂꯛꯄꯗ ꯌꯥꯏꯑꯣꯏꯕ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯅꯤꯡꯉꯣꯜ, ꯅꯪꯁꯨ ꯊꯦꯡꯉꯦ ꯍꯟꯖꯔꯣ꯫ ꯍꯌꯦꯡ ꯏꯅꯨꯡꯉꯥꯜꯂꯛꯂꯒ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯍꯟꯈꯤꯔꯝꯃꯤ꯫ ꯃꯆꯥ ꯏꯕꯨꯡꯉꯣ ꯌꯥꯏꯑꯣꯏꯕꯒꯤ ꯌꯥꯊꯪ ꯑꯃ ꯄꯣꯝꯕꯤ ꯆꯦꯛꯂꯥꯒꯤ ꯈꯨꯠꯊꯥꯡꯗ ꯈꯥ ꯂꯩꯕꯥꯛꯇ ꯇꯥꯎꯊꯈꯤꯔꯝꯃꯤ꯫ ꯃꯆꯥ ꯏꯕꯨꯡꯉꯣꯒꯤ ꯌꯥꯊꯪ ꯀꯅꯥꯅꯁꯨ ꯍꯤꯛꯇꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯑꯋꯥꯡ ꯂꯩꯕꯥꯛꯇ ꯂꯣꯏ ꯊꯥꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯂꯣꯏꯄꯣꯠ ꯀꯥꯔꯛꯂꯤꯕ ꯄꯨꯝꯅꯃꯛ ꯅꯤꯡꯊꯧꯀꯣꯟꯗ ꯄꯨꯟꯅ ꯁꯨꯅ ꯇꯤꯜꯍꯜꯂꯝꯃꯤ꯫ ꯌꯥꯏꯑꯣꯏꯕꯁꯨ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯄ ꯂꯝꯕꯤꯗ ꯑꯁꯨꯛꯄ ꯆꯤꯡꯌꯥꯒꯤ ꯎꯃꯪ ꯑꯃꯗ ꯈꯥꯕ ꯂꯥꯏꯔꯦꯟꯒꯤ ꯈꯨꯠꯁꯥꯕ ꯂꯥꯟꯃꯤꯁꯤꯡꯅ ꯊꯥꯛꯄ ꯂꯥꯡꯗ ꯊꯨꯔꯝꯃꯤ꯫ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯔꯕ ꯃꯇꯨꯡꯗ ꯌꯥꯏꯑꯣꯏꯕ ꯂꯥꯡ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯔꯛꯇꯨꯅ ꯁꯅꯥ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯈꯤꯔꯝꯃꯤ꯫ ꯁꯅꯥ ꯀꯣꯅꯨꯡꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯆꯪꯂꯛꯇꯨꯅ ꯌꯥꯏꯑꯣꯏꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯄꯥ ꯏꯕꯨꯡꯉꯣ, ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥꯕꯨꯡ ꯄꯟꯊꯧꯕꯨ ꯀꯧꯔꯗꯨꯅ ꯈꯥꯕ ꯂꯥꯏꯔꯦꯟꯒꯤ ꯐꯠꯇ꯭ꯔꯕ ꯋꯥꯔꯦꯞ ꯄꯨꯝꯕ ꯂꯣꯏꯅ ꯆꯠꯅꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯆꯠꯅꯕ ꯌꯥꯍꯜꯂꯝꯗꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯍꯦꯟꯅ ꯈꯥꯕ ꯂꯥꯏꯔꯦꯟꯒꯤ ꯋꯥꯈꯜꯗ ꯌꯥꯏꯑꯣꯏꯕꯕꯨ ꯍꯦꯟꯅ ꯍꯦꯟꯅ ꯌꯦꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯅꯤꯡꯉꯣꯜꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯇꯥꯔꯝꯕ ꯅꯨꯡꯁꯤꯔꯕ ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜꯁꯨ ꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯆꯍꯤ 5ꯒꯤ ꯃꯃꯥꯡꯗ ꯁꯤꯔꯁꯅꯨ ꯃꯇꯥꯒꯨꯝ ꯈꯝꯅꯨꯡꯂꯣꯛꯇ ꯍꯨꯟꯇꯣꯛꯂꯝꯕ ꯅꯤꯡꯉꯣꯜ ꯃꯃꯥ ꯃꯆꯥ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯃꯨꯛ ꯂꯥꯛꯂꯦ ꯇꯥꯔꯨꯕꯗꯒꯤ ꯅꯤꯡꯊꯧ ꯈꯥꯕ ꯑꯉꯛꯄ ꯑꯃꯗꯤ ꯑꯁꯥꯎꯕꯅ ꯃꯁꯥ ꯄꯨꯝꯕ ꯌꯣꯠꯁꯤꯟꯈ꯭ꯔꯦ꯫ ꯑꯃꯝꯕ ꯑꯃꯗꯤ ꯐꯠꯇ꯭ꯔꯕ ꯋꯥꯈꯜꯅ ꯌꯣꯝꯂꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯁꯒꯣꯜ ꯂꯥꯟꯃꯤ ꯊꯥꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯂꯣꯏꯄꯣꯠ ꯀꯥꯔꯛꯎ ꯍꯥꯏꯗꯨꯅ ꯁꯒꯣꯜ ꯄꯥꯎꯖꯦꯜ ꯄꯤꯔꯨꯔꯦ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯅ ꯂꯣꯏꯄꯣꯠ ꯀꯥꯕ ꯂꯣꯏꯔꯒ ꯍꯟꯈꯤꯗꯧꯕ ꯂꯝꯕꯤꯗ ꯅꯤꯡꯊꯧꯅ ꯊꯥꯗꯣꯛꯄ ꯑꯔꯣꯟꯕ ꯂꯥꯟꯃꯤ 3ꯃꯨꯛꯅ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯂꯥꯂꯣꯡ ꯄꯨꯝꯅꯃꯛ ꯑꯗꯨꯕꯨ ꯌꯥꯏꯑꯣꯏꯕꯅ ꯑꯔꯦꯝꯕ ꯇꯥꯍꯜꯂꯝꯃꯤ꯫ ꯅꯤꯡꯉꯣꯜ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥ ꯑꯗꯨꯕꯨ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯀꯟꯕꯤꯔꯝꯃꯤ꯫ ꯏꯅꯤꯡꯊꯧ ꯏꯅꯤꯡꯊꯧ ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯔꯗꯨꯅ ꯂꯥꯟꯃꯤ ꯑꯃ ꯅꯤꯡꯊꯧ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯁꯅꯥ ꯅꯥꯀꯣꯡꯗ ꯋꯥꯐꯝ ꯈꯔꯗꯪ ꯍꯥꯏꯖꯒꯦꯗꯣ꯫ ꯍꯥꯏꯌꯨ ꯇꯥꯁꯦ꯫ ꯈꯨꯗꯛ ꯑꯗꯨꯗ ꯁꯟꯒꯥꯔꯤ ꯊꯛꯇ ꯌꯥꯎꯔꯤꯕ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ 3 ꯑꯗꯨ ꯈꯥꯕꯒꯤ ꯃꯃꯥꯡꯗ ꯄꯨꯁꯤꯟꯗꯨꯅ ꯎꯍꯜꯂꯔꯦ꯫ ꯑꯁꯤꯕꯒꯤ ꯃꯁꯛꯁꯤꯡ ꯑꯗꯨ ꯌꯦꯡꯂꯨꯕꯗ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯁꯥ ꯄꯨꯝꯕ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯥꯏꯕꯛꯇ ꯃꯤꯔꯦꯜ ꯌꯥꯏ ꯍꯥꯏꯅ ꯋꯥꯍꯩ ꯑꯃꯈꯛ ꯀꯔꯤꯒꯨꯝꯕ ꯃꯆꯤꯟ ꯇꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯌꯨꯗꯨꯅ ꯊꯥꯔꯝꯕꯗꯨ ꯎꯔꯨꯕꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯁꯥ ꯄꯨꯝꯕ ꯀꯔꯤꯒꯨꯝꯕ ꯌꯥꯝꯅ ꯍꯩꯅꯗꯕ ꯈꯔ ꯐꯥꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯁꯅꯥ ꯌꯥꯊꯪ ꯇꯥꯎꯊꯔꯝꯃꯤ꯫ ꯂꯥꯟꯃꯤꯁꯥ, ꯏꯄꯨ ꯈꯥꯔꯝ ꯊꯥꯗꯣꯏꯒꯤ ꯃꯅꯥꯛꯇ ꯈꯣꯡꯀꯥꯞꯅ ꯍꯨꯏ ꯌꯦꯡꯂꯨꯍꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯡꯄꯣꯛ ꯆꯤꯡꯊ꯭ꯔꯥꯎ ꯃꯈꯣꯡꯗ ꯂꯥꯛꯂꯝꯃꯤ꯫ ꯏꯄꯨ, ꯅꯁꯨ ꯅꯤꯡꯊꯧ ꯂꯥꯛꯂꯤꯌꯦ꯫ ꯅꯤꯡꯊꯦꯝ, ꯏꯁꯨꯒꯤ ꯀꯔꯤ ꯑꯋꯥꯠꯄ ꯂꯩꯔꯦ ꯅꯄꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯄꯗꯤ? ꯋꯥꯔꯤ ꯑꯗꯨ ꯀꯣꯏꯊꯣꯛꯇꯕꯤꯗ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯤꯔꯦꯜ ꯌꯥꯏ ꯍꯥꯏꯕꯁꯤ ꯀꯅꯥꯅꯣ ꯏꯄꯨ? ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯒ ꯑꯍꯜ ꯃꯥꯏꯆꯧ ꯑꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ꯫ ꯅꯨꯡꯁꯤꯗ ꯅꯤꯡꯊꯦꯝ, ꯗꯣꯡꯗꯣꯜ ꯊꯛꯇ ꯉꯥꯜꯂꯤꯕ ꯃꯇꯤꯛ ꯂꯩꯔꯕ ꯀꯣꯔꯧ ꯃꯥꯁꯨ ꯈꯨꯃꯟ ꯀꯣꯟꯗ ꯆꯪꯂꯝꯗꯥꯏ ꯄꯨꯛꯅꯤꯡ ꯍꯨꯅ ꯅꯤꯡꯊꯤꯖꯩꯗꯣ ꯅꯤꯡꯊꯦꯝ꯫ ꯅꯨꯃꯤꯠꯀꯨꯝꯅ ꯉꯥꯜꯂꯤꯕ ꯏꯁꯨ ꯅꯤꯡꯊꯦꯝꯒꯤꯁꯨ ꯈꯨꯃꯟ ꯃꯇꯝ ꯌꯧꯔꯛꯂꯦꯗꯣ꯫ ꯇꯥꯔꯝꯗꯥꯏ ꯀꯣꯔꯧꯅ ꯃꯦꯡꯅ ꯅꯤꯡꯊꯤꯖꯕꯒꯨꯝ ꯍꯧꯖꯤꯛꯇꯤ ꯂꯩꯄꯥꯛꯀꯤ ꯌꯥꯏꯐꯅꯕ ꯈꯔ ꯇꯧꯔꯝꯃꯣꯅꯦ ꯅꯤꯡꯊꯦꯝ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤ ꯈꯥꯕ ꯑꯗꯨ ꯃꯆꯤꯟ ꯍꯥꯏꯐꯦꯠ ꯆꯤꯡꯈꯠꯂꯒ ꯃꯔꯧ ꯂꯩꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯗꯨꯅ ꯑꯩꯉꯣꯟꯗ ꯀꯅꯥꯅ ꯃꯥꯏꯊꯤꯕ ꯄꯤꯒꯅꯤ? ꯈꯣꯌꯨꯝꯂꯥꯏ ꯑꯣꯏꯁꯅꯨ꯫ ꯂꯩꯄꯥꯛ ꯆꯥꯝꯃ ꯄꯨꯟꯗꯨꯅ ꯂꯥꯟ ꯇꯥꯔꯛꯂꯕꯁꯨ ꯈꯥꯕ ꯑꯩꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯏꯁꯨ ꯅꯤꯡꯊꯦꯝ, ꯈꯣꯌꯨꯝꯂꯥꯏꯁꯨ ꯅꯠꯇꯦꯗꯣ, ꯂꯩꯄꯥꯛꯀꯤ ꯑꯉꯝꯕ ꯅꯤꯡꯊꯧꯁꯨ ꯅꯠꯇꯦꯗꯣ꯫ ꯁꯨꯞꯅꯇꯪꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯏꯁꯨꯒꯤ ꯄꯨꯟꯁꯤ ꯆꯦꯡꯖꯦꯜ ꯑꯗꯣ ꯄꯥꯏꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯈꯣꯌꯨꯝꯁꯨ ꯅꯠꯇꯕ, ꯑꯉꯝꯕꯁꯨ ꯅꯠꯇꯕ, ꯑꯗꯨꯗꯤ ꯀꯅꯥꯅꯣ ꯏꯄꯨ? ꯃꯆꯥ ꯏꯕꯨꯡꯉꯣ ꯌꯥꯏꯑꯣꯏꯕꯅꯤ ꯅꯤꯡꯊꯦꯝ꯫ ꯌꯥꯏꯑꯣꯏꯕ? ꯀꯔꯝꯅ? ꯑꯣꯏꯊꯣꯛꯇꯕꯅꯤ ꯏꯄꯨ꯫ ꯏꯄꯨꯁꯨ ꯑꯍꯜ ꯑꯣꯏꯔꯛꯄꯒꯤ ꯋꯥꯈꯜꯗꯣ ꯆꯣꯏꯔ ꯃꯥꯜꯂꯦꯗꯣ ꯏꯄꯨ꯫ ꯅꯤꯡꯊꯦꯝ, ꯅꯍꯥꯛꯅ ꯅꯤꯡꯊꯧ ꯐꯝꯕꯥꯜ ꯑꯗꯨꯕꯨ ꯀꯂꯛꯄꯗꯒꯤ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯏꯅꯤꯡꯊꯧ ꯈꯥꯕ ꯁꯖꯤꯛ ꯑꯃꯗꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯅꯤꯒꯤ ꯊꯋꯥꯏ ꯂꯧꯈꯤꯕꯗꯣ
ꯅꯍꯥꯛꯅ ꯃꯤꯌꯥꯝꯗ ꯃꯤꯅꯝꯂꯕꯁꯨ ꯑꯁꯦꯡꯕ ꯄꯨꯝꯅꯃꯛ ꯑꯗꯨꯗꯤ ꯈꯣꯌꯨꯝꯁꯤꯡꯅ ꯈꯪꯂꯤꯕꯅꯤꯗꯣ꯫ ꯃꯗꯨꯒꯤ ꯃꯍꯩ ꯂꯦꯝꯅ ꯃꯥꯡꯕ ꯌꯥꯔꯣꯏꯅꯤ ꯅꯤꯡꯊꯦꯝ꯫ ꯑꯆꯨꯝꯕ ꯋꯥꯐꯝꯅꯤ ꯏꯄꯨ ꯈꯥꯔꯝ ꯊꯥꯗꯣꯏꯅ ꯍꯥꯏꯕꯤꯔꯤꯕꯗꯣ꯫ ꯇꯞꯅ ꯇꯞꯅ ꯍꯧꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯃꯊꯪ ꯃꯊꯪ ꯅꯤꯡꯁꯤꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯂꯃꯟ ꯈꯨꯝꯅꯤꯡꯕꯅ ꯉꯥꯎꯔꯕ ꯈꯥꯕ ꯂꯩꯔꯦꯅ ꯁꯦꯜ ꯄꯤꯗꯨꯅ ꯑꯃꯥꯏꯕꯤ ꯑꯃ ꯅꯦꯛꯇꯨꯅ ꯑꯔꯥꯟꯕ ꯂꯥꯏꯐꯥꯎ ꯄꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯈꯥꯕ ꯂꯩꯔꯦꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯦꯡꯊꯣꯛꯄꯤꯔꯛꯄꯗꯤ ꯀꯔꯤꯅ ꯊꯧꯒꯜ ꯇꯧꯒꯅꯤ? ꯏꯃꯥ ꯃꯥꯏꯕꯤ, ꯍꯌꯦꯡꯁꯦ ꯀꯣꯅꯨꯡꯗ ꯏꯕꯨꯙꯧ ꯄꯥꯈꯪꯕ ꯏꯔꯥꯠꯀꯅꯤ꯫ ꯅꯨꯃꯤꯠꯇꯒꯤ ꯂꯥꯏꯐꯥꯎ ꯏꯃꯥꯅ ꯄꯤꯒꯗꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥ ꯈꯧꯖꯥꯎ ꯑꯃ ꯄꯤꯗꯨꯅ ꯑꯃꯥꯏꯕꯤ ꯑꯗꯨꯒꯤ ꯃꯆꯤꯟ ꯃꯦꯟꯈꯤꯔꯝꯃꯤ꯫ ꯂꯩꯄꯥꯛꯀꯤ ꯐꯝꯅꯥꯏꯕ ꯑꯉꯝ ꯑꯊꯧꯁꯤꯡ ꯌꯥꯎꯅ ꯏꯄꯨꯙꯧ ꯄꯥꯈꯪꯕꯒꯤ ꯏꯔꯥꯠ ꯊꯧꯅꯤ ꯄꯥꯡꯊꯣꯔꯛꯂꯝꯃꯤ꯫ ꯊꯧꯔꯝ ꯑꯗꯨꯒꯤ ꯇꯉꯥꯏ ꯐꯗ꯭ꯔꯕ ꯃꯆꯜ ꯑꯃ ꯑꯣꯏꯅ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯀꯪꯂꯥ ꯂꯥꯏꯐꯥꯎ ꯄꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯍꯦ ꯅꯃꯨ ꯇꯥꯏꯕꯪꯉꯣ, ꯄꯥꯈꯪꯕ ꯑꯩꯕꯨ ꯏꯔꯥꯠꯄꯗꯤ ꯅꯕꯨꯙꯧ ꯑꯩꯒꯤ ꯄꯥꯏ ꯃꯈꯩꯅ ꯄꯦꯜꯂꯦꯗꯣ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯂꯩꯄꯥꯛꯀꯤꯗꯤ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯐꯝꯕꯥꯜ ꯀꯥꯔꯤꯕ ꯅꯤꯡꯊꯧ ꯌꯥꯏꯐꯕꯋꯣ, ꯅꯪꯒꯤ ꯅꯄꯣꯛ ꯑꯁꯤꯒꯤ ꯃꯄꯨꯅ ꯇꯝꯂꯝꯕ ꯄꯨꯟꯁꯤ ꯆꯦꯡꯖꯦꯜ ꯑꯗꯨ ꯂꯣꯏꯔꯛꯂꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯁꯦꯂꯣꯏ ꯂꯃꯥꯏ ꯆꯤꯡ ꯈꯥꯂꯣꯡꯗ ꯂꯩꯕ ꯆꯤꯡꯎ ꯑꯄꯥꯟꯕꯒꯤ ꯂꯥꯏꯖ ꯏꯀꯣꯅꯨꯡꯗ ꯑꯄꯣꯛꯂꯣꯟꯕꯨ ꯊꯥꯗꯗꯨꯅ ꯄꯨꯟꯁꯤ ꯆꯦꯡꯖꯦꯜ ꯅꯤꯖꯧꯗꯣ꯫ ꯑꯁꯨꯝꯅ ꯁꯥꯁꯤꯟꯅꯕ ꯂꯥꯏꯐꯥꯎ ꯄꯤꯔꯝꯃꯤ꯫ ꯑꯃꯥꯏꯕꯤꯒꯤ ꯂꯥꯏꯐꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯥꯕ ꯁꯖꯤꯛ ꯀꯣꯅꯨꯡ ꯊꯥꯗꯣꯛꯇꯨꯅ ꯁꯦꯂꯣꯏ ꯇꯝꯅ ꯈꯣꯡꯁꯥꯜꯂꯛꯂꯝꯃꯤ꯫ ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯐꯅꯌꯥꯝꯗꯤ ꯁꯥꯡꯂꯁꯦ, ꯃꯁꯤꯗ ꯍꯧꯔꯤꯕ ꯎꯖꯥꯎ ꯄꯥꯝꯕꯦꯜ ꯑꯁꯤꯗ ꯉꯥꯏꯍꯥꯛ ꯑꯋꯥ ꯄꯣꯊꯥꯈꯤꯒꯦꯗꯣ꯫ ꯑꯁꯨꯝꯅ ꯈꯥꯕ ꯁꯖꯤꯛꯅ ꯉꯥꯏꯍꯥꯛ ꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯄꯣꯊꯥꯔꯤꯉꯩ ꯃꯃꯥꯏ ꯃꯃꯤꯠ ꯑꯃꯨꯕ ꯃꯆꯨꯅ ꯀꯨꯞꯄ ꯇꯝꯕ ꯅꯨꯄꯥ ꯃꯔꯤꯅ ꯈꯥꯛꯅ ꯇꯤꯃꯦꯟ ꯇꯥꯅ ꯊꯤꯟꯗꯨꯅ ꯅꯤꯡꯊꯧꯒꯤ ꯌꯥꯏꯕꯤ ꯂꯧꯔꯝꯃꯤ꯫ ꯅꯨꯃꯤꯠꯁꯤꯡ ꯄꯨꯡ 4 ꯁꯨꯔꯛꯂꯕꯗ ꯌꯥꯏꯑꯣꯏꯕ ꯃꯄꯥꯕꯨꯡ ꯄꯟꯊꯧ ꯑꯄꯣꯛꯄꯕꯨ ꯎꯔꯛꯇꯕꯗ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯃꯤꯀꯨꯞ ꯑꯃꯠꯇ ꯄꯣꯊꯥꯗꯨꯅ ꯂꯩꯕ ꯌꯥꯔꯝꯗꯦ꯫ ꯃꯤꯀꯨꯞ ꯑꯁꯤꯗ ꯈꯥꯕ ꯂꯩꯔꯦꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯌꯥꯏꯑꯣꯏꯕ, ꯌꯥꯝꯕꯨꯡꯁꯨ ꯆꯠꯈꯤꯕꯗꯒꯤ ꯍꯜꯂꯛꯄ ꯀꯧꯕ ꯂꯩꯇꯦ꯫ ꯃꯔꯝ ꯑꯁꯤꯅ ꯍꯌꯦꯡ ꯀꯣꯔꯧꯅꯣꯡꯗꯤ ꯁꯒꯣꯜ ꯂꯥꯟꯃꯤ ꯈꯔꯒ ꯁꯦꯂꯣꯏ ꯇꯝꯅ ꯈꯣꯡꯁꯥꯜꯂꯨꯕꯅ ꯐꯒꯅꯤ ꯈꯜꯂꯤ꯫ ꯏꯄꯥꯇꯣꯟꯅ ꯇꯥꯛꯄꯤꯔꯤꯕꯗꯣ ꯑꯆꯨꯝꯕꯅꯤ꯫ ꯅꯆꯥ ꯍꯌꯦꯡꯗꯤ ꯁꯣꯏꯗꯅ ꯏꯄꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯖꯔꯨꯒꯦ꯫ ꯈꯥꯕ ꯂꯩꯔꯦꯜ ꯑꯩꯒꯤ ꯊꯤꯡꯉꯦꯜ ꯅꯤꯡꯕ ꯄꯨꯝꯕ ꯊꯨꯡꯂꯅꯤꯗꯣ꯫ ꯃꯍꯨ ꯀꯜꯂꯕ ꯇꯥꯡꯖꯜꯂꯤꯟ ꯑꯗꯨꯒꯤ ꯃꯍꯨ ꯑꯗꯣ ꯌꯥꯡꯂꯩ ꯑꯌꯥꯛꯄ ꯑꯗꯨꯗ ꯌꯥꯟꯁꯤꯜꯂꯨ ꯐꯩꯖꯥꯎ꯫ ꯌꯥꯏꯑꯣꯏꯕꯅ ꯆꯥꯅ ꯊꯛꯅꯅꯕ ꯄꯨꯝꯅꯃꯛ ꯑꯗꯨꯗ ꯍꯨ ꯄꯨꯝꯕ ꯌꯥꯟꯁꯤꯟꯗꯨꯅ ꯍꯥꯞꯂꯒ ꯃꯥꯁꯨ ꯃꯥꯒꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯂꯩꯖꯔꯁꯅꯨ꯫ ꯏꯅꯨꯡ ꯇꯩꯅ ꯉꯥꯜꯂꯛꯂꯦ꯫ ꯃꯆꯥ ꯏꯕꯨꯡꯉꯣ ꯌꯥꯏꯑꯣꯏꯕꯅ ꯃꯄꯥꯕꯨꯡꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯨꯅꯕ ꯁꯦꯂꯣꯏ ꯇꯝꯅ ꯁꯒꯣꯜ ꯂꯥꯟꯃꯤ 10ꯒ ꯄꯨꯟꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯗ ꯌꯥꯏꯑꯣꯏꯕꯅ ꯊꯧꯔꯤꯕ ꯌꯥꯡꯕꯤ ꯁꯒꯣꯜ ꯑꯗꯨ ꯈꯪꯍꯧꯗꯅ ꯃꯈꯣꯡ ꯑꯗꯨ ꯇꯦꯛꯇꯨꯅ ꯆꯦꯜꯂꯨ ꯍꯥꯏꯕ ꯌꯥꯈꯤꯔꯝꯗꯦ꯫ ꯆꯤꯡꯎ ꯏꯕꯨꯡꯉꯣ, ꯀꯔꯝꯕ ꯆꯥꯡꯌꯦꯡꯅꯣ ꯅꯆꯥꯗ ꯌꯦꯡꯕꯤꯔꯤꯕ? ꯐꯔꯦ ꯌꯥꯡꯕꯤ ꯁꯒꯣꯜ, ꯅꯪꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯧꯔꯣ꯫ ꯑꯩꯁꯨ ꯏꯄꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯨꯗꯕ ꯌꯥꯗꯦ꯫ ꯑꯁꯨꯝ ꯍꯥꯏꯔꯝꯂꯒ ꯑꯇꯣꯞꯄ ꯁꯒꯣꯜ ꯊꯛꯇ ꯇꯣꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯐꯝ ꯆꯥꯕ ꯆꯤꯡꯅꯨꯡꯒꯤ ꯑꯁꯨꯛꯄ ꯎꯃꯪ ꯑꯃꯗ ꯌꯥꯎꯔꯛꯂꯤꯕ ꯆꯌꯣꯝ ꯌꯨꯌꯣꯝꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯄꯨꯊꯣꯛꯅꯔꯛꯇꯨꯅ ꯆꯥꯕ ꯍꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯌꯥꯏꯑꯣꯏꯕꯅ ꯌꯥꯎꯔꯛꯂꯤꯕ ꯆꯥꯌꯣꯝ ꯑꯃꯗꯤ ꯌꯨꯌꯣꯝ ꯑꯗꯨ ꯄꯨꯊꯣꯛꯅꯔꯛꯇꯨꯅ ꯍꯦꯛ ꯍꯨꯛꯀꯦ ꯇꯧꯕꯗ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯏꯌꯥ, ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯔꯨꯔꯦꯗꯅ꯫ ꯁꯦꯁꯦ, ꯂꯝꯗꯝ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯏꯄꯨꯙꯧ ꯏꯕꯦꯟꯊꯧ, ꯅꯈꯣꯏꯒꯤ ꯆꯥꯛꯊꯣꯡ ꯅꯁꯨꯅ ꯀꯠꯆꯔꯤ, ꯂꯧꯁꯤꯟꯕꯤꯌꯨꯗꯣ꯫ ꯑꯁꯨꯝꯅ ꯀꯠꯆꯔꯕ ꯃꯇꯨꯡ ꯆꯥꯛꯈꯣꯝ 2-3ꯃꯨꯛ ꯍꯨꯛꯄ ꯍꯧꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯁꯥ ꯄꯨꯝꯕ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯅꯥꯀꯜꯂꯣꯝꯗꯒꯤ ꯈꯥꯕ ꯂꯩꯔꯦꯅ ꯊꯣꯛꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯆꯠꯂꯨꯅꯦꯀꯣ ꯑꯊꯧꯕ, ꯅꯪꯁꯨ ꯅꯪꯒꯤ ꯅꯄꯥꯒꯤ ꯃꯅꯥꯛꯇ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯥ ꯑꯗꯨꯅ ꯌꯥꯏꯑꯣꯏꯕꯒꯤ ꯃꯊꯕꯥꯛꯇ ꯊꯤꯟꯗꯨꯅ ꯌꯥꯏꯕꯤ ꯂꯧꯈꯤꯔꯝꯃꯤ꯫ ꯏꯅꯥꯏꯁꯥ, ꯍꯛꯆꯥꯡ ꯑꯁꯦ ꯆꯤꯡꯌꯥꯒꯤ ꯊꯦꯜ ꯑꯃꯗ ꯍꯨꯟꯇꯣꯛꯂꯨꯆꯣ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯌꯥꯏꯑꯣꯏꯕꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯊꯦꯜ ꯑꯃꯗ ꯍꯨꯟꯇꯣꯔꯛꯂꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯑꯁꯨꯝꯅ ꯀꯧꯔꯛꯄꯗ ꯅꯤꯡꯊꯧ ꯑꯗꯨ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯐꯩꯖꯥꯎ, ꯏꯄꯨꯗꯤ? ꯏꯅꯤꯡꯊꯧ, ꯏꯄꯨꯗꯤ ꯆꯤꯡꯊꯥꯎ ꯃꯈꯣꯡꯗ ꯍꯤꯔꯤ ꯂꯥꯛꯇꯨꯅ ꯂꯩꯈꯤꯕ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ꯫ ꯐꯔꯦ ꯏꯅꯥꯏꯁꯥ, ꯁꯅꯥ ꯀꯣꯅꯨꯡ ꯇꯝꯅ ꯈꯣꯡꯁꯥꯜꯂꯁꯦ꯫ ꯑꯁꯨꯝꯅ ꯀꯣꯅꯨꯡ ꯇꯝꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯟꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯅꯣꯡꯃ ꯆꯤꯛꯂ ꯊꯦꯡꯂꯕ ꯑꯍꯤꯡ ꯇꯥꯡꯂꯧ ꯑꯃꯗ ꯑꯋꯥꯡ ꯂꯩꯄꯥꯛꯀꯤ ꯅꯤꯡꯊꯧꯀꯣꯟꯗ ꯈꯣꯡꯊꯥꯡ ꯅꯥꯏꯕ ꯅꯨꯡꯁꯤꯕ ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯝꯃꯤ꯫ ꯑꯁꯨꯛ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯁꯤꯗ ꯀꯅꯥꯅꯣ?
ꯄꯨꯛꯅꯤꯡ ꯍꯨꯅ ꯅꯤꯡꯊꯤꯖꯅ ꯈꯣꯡꯂꯤꯕ ꯇꯝꯕ ꯀꯅꯥꯅꯣ? ꯐꯤꯖꯪ ꯑꯗꯨꯒꯤ ꯃꯔꯝꯗꯒꯤ ꯃꯃꯤ ꯁꯥꯃꯤ ꯋꯥꯡ ꯆꯥꯎꯔꯕ ꯁꯛꯇꯝ ꯑꯃꯈꯛ ꯊꯣꯔꯛꯇꯨꯅ ꯂꯦꯞꯂꯔꯦ꯫ ꯏꯅꯤꯡꯊꯧ, ꯅꯆꯥ ꯌꯥꯏꯑꯣꯏꯕꯅ ꯄꯨꯅꯦꯝꯖꯔꯤꯗꯣ ꯏꯄꯥꯒꯤ ꯏꯐꯝꯗ ꯂꯥꯛꯄꯗꯤ ꯀꯔꯤ ꯂꯩꯕꯒꯦ? ꯑꯗꯨꯉꯩ ꯑꯋꯥꯡ ꯂꯩꯄꯥꯛꯀꯤ ꯅꯤꯡꯊꯧꯀꯣꯜꯗ ꯃꯍꯩꯒꯤ ꯆꯥꯡꯗꯝꯅꯕ ꯃꯇꯝꯗ ꯏꯄꯥꯅ ꯅꯆꯥꯒꯤ ꯅꯐꯝꯗ ꯑꯄꯥꯝꯕ ꯄꯨꯝꯕ ꯄꯤꯒꯅꯤ ꯍꯥꯏꯈꯤꯕꯗꯣ ꯉꯁꯤꯗꯤ ꯏꯄꯥꯒꯤ ꯃꯐꯝꯗꯒꯤ ꯅꯤꯖꯔꯤ꯫ ꯏꯆꯥꯒꯤ ꯑꯄꯥꯝꯕꯗꯣ ꯍꯥꯏꯔꯣ꯫ ꯑꯩꯒꯤ ꯑꯄꯥꯝꯕꯗꯤ ꯈꯥꯕ ꯂꯥꯏꯔꯦꯟꯒꯤ ꯃꯊꯛꯇ ꯂꯥꯟꯒꯤ ꯂꯥꯟꯕꯥꯎ ꯄꯤꯗꯨꯅ ꯂꯥꯟ ꯇꯧꯕꯤꯌꯨ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯈꯔꯗꯤ ꯈꯟꯖꯥꯟꯅꯔꯝꯃꯤ꯫ ꯐꯔꯦ, ꯏꯆꯥꯒꯤ ꯑꯄꯥꯝꯕ ꯄꯨꯝꯕ ꯂꯦꯝꯅꯃꯛ ꯄꯤꯔꯕꯅꯤꯀꯣ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯋꯥꯡ ꯂꯩꯄꯥꯛꯅ ꯈꯥ ꯂꯩꯄꯥꯛꯀꯤ ꯃꯥꯌꯣꯛꯇ ꯂꯥꯟꯒꯤ ꯂꯥꯟꯕꯥꯎ ꯄꯤꯔꯝꯃꯤ꯫ ꯈꯥ ꯂꯩꯄꯥꯛꯀꯤ ꯅꯤꯡꯊꯧꯀꯣꯟꯗ ꯑꯉꯝ ꯑꯊꯧ ꯃꯥꯏꯆꯧ ꯃꯥꯏꯅꯧ ꯁꯨꯅ ꯇꯤꯜꯂꯝꯃꯤ꯫ ꯂꯩꯄꯥꯛ ꯆꯥꯝꯃ ꯂꯥꯛꯇꯨꯅꯁꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯣꯏꯗꯕ ꯈꯥꯕ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯂꯩꯇꯕ ꯂꯩꯄꯥꯛ ꯃꯆꯥ ꯑꯃꯅꯁꯨ ꯁꯤꯡꯅꯕ ꯁꯥꯔꯤ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯅꯄꯨꯅ ꯁꯅꯥ ꯅꯥꯀꯣꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯪꯒꯠꯆꯒꯦꯗꯣ? ꯇꯧꯒꯗꯧꯔꯤꯕ ꯂꯥꯟ ꯑꯁꯦ ꯑꯔꯥꯏꯕ ꯑꯆꯝꯕ ꯂꯥꯟ ꯑꯣꯏꯔꯣꯏꯗꯧꯔꯤ꯫ ꯇꯦꯡꯄꯥꯟꯕ ꯃꯄꯨꯅ ꯁꯥꯔꯣꯏ ꯄꯨꯝꯕ ꯇꯨꯝꯅ ꯃꯥꯡꯍꯜꯂꯒꯦ ꯈꯟꯗꯨꯅ ꯆꯤꯡꯂꯥꯏ ꯅꯣꯡꯗ꯭ꯔꯦꯟ ꯑꯣꯟꯗꯨꯅ ꯁꯥꯔꯣꯏ ꯄꯨꯝꯕ ꯃꯥꯡꯍꯟꯈꯤꯗꯣ꯫ ꯍꯥꯏꯔꯤꯕ ꯃꯄꯨꯒꯤ ꯂꯥꯡꯑꯣꯟ ꯁꯥꯏꯑꯣꯟ ꯑꯁꯤꯕꯨ ꯃꯩ ꯏꯔꯥꯠꯇꯨꯅ ꯂꯥꯟ ꯑꯁꯤꯕꯨ ꯌꯥꯎꯕꯤꯅꯕ ꯍꯥꯏꯔꯕꯗꯤ ꯂꯥꯟ ꯑꯁꯦ ꯌꯦꯛꯅꯕꯅ ꯂꯥꯛꯆꯕ ꯉꯝꯂꯣꯏꯗꯣ ꯏꯅꯤꯡꯊꯧ꯫ ꯑꯁꯨꯝꯅ ꯏꯄꯨ ꯃꯥꯏꯆꯧꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯤꯡꯂꯥꯏ ꯅꯣꯡꯗ꯭ꯔꯦꯟ ꯄꯥꯈꯪꯕꯕꯨ ꯏꯔꯥꯠꯇꯨꯅ ꯂꯥꯂꯣꯡ ꯄꯨꯝꯕ ꯌꯥꯠꯄ ꯂꯣꯏꯈꯤꯗꯨꯅ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯥꯟ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯣꯔꯥꯝꯕ ꯑꯃꯗꯤ ꯈꯥꯕ ꯑꯅꯤꯒꯤ ꯑꯉꯛꯄ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯥ ꯂꯩꯄꯥꯛꯅ ꯇꯞꯅ ꯇꯞꯅ ꯂꯥꯟꯐꯝ ꯑꯗꯨ ꯂꯥꯛꯆꯕ ꯍꯦꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯁꯥꯃꯤ ꯂꯥꯟꯃꯤ ꯄꯨꯝꯕ ꯁꯨꯝ ꯃꯌꯦꯡ ꯇꯥꯔꯛꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯂꯥꯟꯃꯤ ꯇꯦꯡꯒꯣꯜ ꯑꯃꯈꯛꯇꯃꯛ ꯉꯥꯏꯁꯤꯜꯂꯛꯂꯦꯗꯣ꯫ ꯀꯔꯤꯒꯨꯝꯕ ꯇꯦꯡꯒꯣꯜ ꯑꯁꯤꯁꯨ ꯂꯥꯟꯐꯝꯗ ꯁꯤꯖꯤꯟꯅꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤ ꯑꯃꯠꯇ ꯂꯦꯝꯍꯧꯔꯔꯣꯏ꯫ ꯑꯗꯨꯅ ꯂꯥꯟꯐꯝ ꯑꯁꯤꯗ ꯃꯥꯏ ꯂꯩꯗꯨꯅ ꯆꯦꯟꯕꯤꯍꯧꯔꯣ꯫ ꯃꯈꯥ ꯇꯥꯕ ꯂꯥꯟꯗꯤ ꯅꯅꯥꯏ ꯂꯣꯌꯥꯅ ꯊꯋꯥꯏ ꯀꯠꯂꯕꯁꯨ ꯀꯠꯆꯔꯒꯦ꯫ ꯌꯦꯛꯅꯕꯕꯨ ꯀꯤꯗꯨꯅ ꯆꯦꯟꯒꯗꯕ ꯃꯣꯔꯥꯝꯕ ꯅꯠꯇꯦ ꯑꯩ꯫ ꯐꯩꯖꯥꯎ, ꯂꯥꯟꯃꯤꯁꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯑꯋꯥꯡ ꯂꯩꯄꯥꯛꯀꯤ ꯅꯤꯡꯊꯧ ꯑꯗꯣ ꯑꯩꯉꯣꯟꯗ ꯆꯪꯖꯕꯅ ꯌꯥꯏꯐꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯨꯆꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯤꯀꯨꯞ ꯑꯁꯤꯗ ꯑꯋꯥꯡꯕ ꯁꯪꯒꯥꯏ ꯃꯊꯛ ꯑꯃꯗ ꯂꯦꯞꯇꯨꯅ ꯈꯥꯕꯒꯤ ꯂꯥꯟꯃꯤ ꯇꯦꯡꯒꯣꯜ ꯑꯗꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯌꯥꯏꯕꯤ ꯊꯋꯥꯏꯕꯨ ꯂꯧꯔꯒꯦ ꯃꯇꯥꯒꯨꯝ ꯈꯣꯡꯂꯤꯕ ꯕꯥꯁꯤꯒꯤ ꯁꯨꯔ ꯑꯗꯨ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯦ, ꯀꯔꯤ ꯈꯣꯟꯖꯦꯜꯅꯣ ꯐꯩꯖꯥꯎ? ꯏꯅꯤꯡꯊꯧ, ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯔꯨꯕꯗꯒꯤ ꯌꯦꯡꯕꯤꯌꯨ, ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯝꯕ ꯂꯥꯟꯃꯤ ꯄꯨꯝꯕ ꯂꯦꯞꯇꯨꯅ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈ꯭ꯔꯦ꯫ ꯇꯟꯖꯥ ꯑꯁꯦ ꯑꯔꯥꯏꯕ ꯑꯣꯏꯔꯣꯏꯗꯧꯔꯤ ꯏꯅꯤꯡꯊꯧ꯫ ꯃꯤꯀꯨꯞ ꯑꯁꯤꯗ ꯈꯥꯕꯅ ꯍꯤꯔꯤ ꯆꯤꯡꯗꯨꯅ ꯆꯤꯡꯂꯥꯏ ꯅꯣꯡꯗ꯭ꯔꯦꯟ ꯄꯥꯈꯪꯕꯕꯨ ꯀꯧꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯑꯉꯛꯄꯒꯤ ꯃꯁꯛ ꯃꯑꯣꯡ ꯈꯔ ꯎꯕ ꯐꯪꯂꯦ꯫ ꯅꯣꯡꯊꯛꯇꯒꯤ ꯑꯈꯥꯛ ꯑꯔꯥꯎꯒ ꯂꯣꯏꯅꯅ ꯃꯨꯁꯨꯛ ꯃꯨꯕ ꯆꯤꯔꯣꯡ ꯇꯔꯦꯠ ꯂꯣꯡꯕ ꯆꯤꯡꯂꯥꯏ ꯅꯣꯡꯗ꯭ꯔꯦꯟ ꯄꯥꯈꯪꯕꯅ ꯌꯣꯠꯄꯨ ꯆꯒꯦꯝ ꯇꯥꯅ ꯁꯥꯏꯔꯒꯦ ꯃꯇꯥꯒꯨꯝꯅ ꯅꯣꯡꯗꯣꯟꯊꯛꯇꯒꯤ ꯉꯥꯟꯊꯣꯔꯛꯂꯦ꯫ ꯃꯗꯨ ꯎꯔꯨꯕꯗ ꯈꯥꯕ ꯂꯥꯏꯔꯦꯟ ꯃꯣꯃꯣꯟ ꯃꯤꯅꯣꯛꯇꯝ ꯅꯛꯂꯝꯃꯤ꯫ ꯃꯤꯀꯨꯞ ꯑꯁꯤꯗ ꯅꯤꯡꯊꯧ ꯃꯣꯔꯥꯝꯕꯒꯤ ꯃꯅꯥꯛꯇ ꯌꯥꯏꯑꯣꯏꯕꯒꯤ ꯑꯁꯦꯡꯕ ꯃꯤꯇꯝ ꯑꯗꯨ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯅꯤꯡꯊꯧ, ꯆꯤꯡꯂꯥꯏ ꯑꯁꯦ ꯑꯁꯝꯕ ꯅꯠꯇꯦꯗꯣ꯫ ꯀꯔꯤꯒꯨꯝꯕ ꯂꯥꯟꯗ ꯁꯤꯖꯤꯟꯅꯈ꯭ꯔꯕꯗꯤ ꯃꯥꯂꯦꯝ ꯑꯁꯤ ꯂꯣꯏꯔꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯍꯥꯛ ꯆꯤꯡꯂꯥꯏ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯠꯇꯕ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯌꯥꯏꯑꯣꯏꯕ ꯆꯤꯡꯂꯥꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯠꯈ꯭ꯔꯦ꯫ ꯑꯋꯥꯡ ꯀꯧꯕ꯭ꯔꯨ ꯑꯁꯨꯞꯄꯗ ꯂꯥꯌꯥꯝ ꯄꯨꯝꯕꯕꯨ ꯈꯜꯂꯨꯔꯒꯦ ꯍꯥꯏꯗꯨꯅ ꯇꯦꯡꯄꯥꯟꯕ ꯃꯄꯨꯅ ꯂꯥꯡꯑꯣꯟ ꯁꯥꯏꯑꯣꯜ ꯑꯣꯟꯗꯨꯅ ꯁꯥꯔꯣꯏ ꯄꯨꯝꯕꯕꯨ ꯆꯒꯦꯝ ꯁꯥꯏꯕꯒꯨꯝ ꯁꯥꯏꯗꯨꯅ ꯃꯥꯂꯦꯝꯕꯨ ꯀꯟꯈꯤꯕ ꯏꯕꯨꯙꯧ ꯆꯤꯡꯂꯥꯏ ꯅꯣꯡꯗ꯭ꯔꯦꯟ ꯄꯥꯈꯪꯕꯕꯨ ꯅꯁꯨ ꯌꯥꯏꯑꯣꯏꯕꯅ ꯄꯨꯅꯦꯝꯖꯔꯤꯗꯣ꯫ ꯑꯁꯨꯝꯅ ꯆꯤꯡꯂꯥꯏ ꯑꯗꯨ ꯈꯨꯔꯨꯝꯂꯕ ꯃꯇꯨꯡꯗ ꯌꯥꯏꯑꯣꯏꯕꯅ ꯃꯍꯥꯛ ꯃꯁꯥꯕꯨ ꯁꯛ ꯇꯥꯛꯆꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯄꯥꯅꯝ ꯅꯤꯡꯊꯧꯒꯤ ꯃꯀꯥꯏꯐꯝꯗ ꯃꯨꯠꯅꯥꯏꯗꯅ ꯂꯩꯔꯝꯕ ꯀꯝꯕꯤ ꯃꯩꯇ꯭ꯔꯥꯟ ꯑꯔꯥꯕꯒꯨꯝꯅ ꯆꯤꯡꯂꯥꯏ ꯑꯗꯨꯒꯤ ꯃꯌꯥꯗꯒꯤ ꯀꯝꯕꯤ ꯃꯩ ꯀꯥꯝꯊꯣꯔꯛꯂꯝꯃꯤ꯫ ꯈꯥ ꯂꯩꯄꯥꯛꯀꯤ ꯐꯠꯇ꯭ꯔꯕ ꯁꯥꯃꯤ ꯂꯥꯟꯃꯤ ꯄꯨꯝꯕ ꯎꯠ ꯑꯣꯟꯗꯨꯅ ꯊꯋꯥꯏ ꯑꯣꯟꯈꯤꯔꯝꯃꯤ꯫ ꯃꯁꯥ ꯄꯨꯝꯕ ꯃꯩꯅ ꯆꯥꯛꯄꯒꯤ ꯃꯩꯁꯥ ꯐꯪꯂꯕ ꯈꯥꯕ ꯂꯥꯏꯔꯦꯟꯒꯤ ꯃꯅꯥꯛꯇ ꯌꯥꯏꯑꯣꯏꯕꯅ ꯇꯞꯅ ꯆꯪꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯐꯠꯇ꯭ꯔꯕ ꯅꯈꯣꯏ ꯄꯨꯝꯕꯕꯨ ꯂꯣꯏꯁꯤꯜꯂꯨꯕ ꯑꯆꯪꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯣꯏꯅ ꯑꯩꯕꯨ ꯂꯥꯡꯑꯣꯜꯂꯛꯄꯅꯤ꯫ ꯈꯪꯖꯧ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧ, ꯅꯪꯁꯨ ꯉꯁꯤꯗꯒꯤ ꯈꯝꯅꯨꯡ ꯁꯋꯥ ꯇꯥꯜꯂꯨꯔꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯦꯃꯦꯟꯗꯥ ꯑꯗꯨꯅ ꯈꯥꯕꯒꯤ ꯊꯕꯥꯛꯇ ꯊꯤꯟꯗꯨꯅ ꯊꯋꯥꯏ ꯂꯧꯈꯤꯔꯝꯃꯤ꯫ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯋꯥꯡ ꯂꯩꯄꯥꯛꯀꯤ ꯅꯤꯡꯊꯧ ꯃꯣꯔꯥꯝꯕꯅ ꯂꯩꯄꯥꯛ ꯑꯅꯤꯃꯛꯀꯤ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯀꯣꯅꯨꯡꯗ ꯌꯥꯏꯑꯣꯏꯕꯒꯤ ꯁꯅꯥꯒꯤ ꯃꯤꯇꯝ ꯈꯤꯟꯗꯨꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯏꯔꯥꯠ ꯊꯧꯅꯤ ꯄꯥꯡꯊꯣꯛꯅꯔꯝꯃꯤ꯫